ngasi video anoba ma share tawrke ko ado sigi video se aina mamang da di share taw dream ne haidi kenogi sida audio pose hana masa khang bazu yawi rang gani ko haidi gomti chakra na haba do koina sengaw semba da ha khiba keno do ne ko na ken sigi potse koina lakshmi gi kubir gi diwali da ka sengaw semba ko pada hapado ado atai atai na haidi kai kai kana base magi benefits te kai kai lege haba do ko adu ki matang da ne adu ga season abiyo haidi si je haidi ngasai gi sengaw da hap khiba do na hap khiba oire ko atai da su yam sin ba ya ba gomti chakra se ko gomti chakra se ko sudarshan chakra haina su khangne ko haidi ma je akoi Lakshmi, Goddess Lakshmi gi maze symbol oi ko Goddess Lakshmi haragadi lan gi ishor ne na aduduna lan gi ishor gi symbol oi bodo sigi gomti chakra se ado khwai aham bada ko hadi mathang ai harak ko hadi sum daw ya bagi shu leire adagi akoi gi business ki oina adum ba su leire ko adagi angang gi dashina ba ko angang gi larik pa ko pa adum ba dashina ba adagi dep leba harasini ko dep leba haragadi migi ꯄꯩꯁꯥꯒꯨꯝꯕ ꯇꯣꯟꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗꯅ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯑꯗꯒꯤ ꯏꯃꯨꯡꯗꯒꯤ ꯅꯦꯒꯦꯇꯤꯚꯤꯇꯤ ꯂꯧꯊꯣꯛꯄ ꯑꯣꯏꯅ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯐꯠꯇꯕꯗꯁꯨ ꯒꯣꯝꯇꯤ ꯆꯀ꯭ꯔ ꯌꯨꯁ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯣ ꯁꯤꯗ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯁꯣꯂꯨꯁꯟꯁ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯁꯤ ꯄꯣꯠ ꯑꯃꯁꯤꯗ ꯑꯗꯨꯝ ꯂꯩꯁꯨ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯁꯣꯂꯨꯁꯟꯁ ꯍꯥꯏꯔꯒꯗꯤ ꯔꯦꯃꯤꯗꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯨꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤꯃꯁꯨ ꯍꯥꯏꯐꯦꯠꯇꯪ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒ ꯌꯦꯡꯕꯗꯤ ꯌꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯈꯜ ꯃꯌꯥꯝꯕꯨꯗꯤ ꯇꯧꯔꯦ ꯁꯤꯁꯨ ꯑꯦꯗ ꯇꯧꯁꯟꯁꯦꯕ ꯑꯗꯨꯝ ꯑꯗꯣꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ imungda hairasine ko imungda hairagadi akoina sum ngasai haijaina haidi lakadaba natraga haidi akoigi la upcoming oiro natraga haidi daw hum yade khote kaina khanba leragadi ko kada akoigi room khuding makki kada ko haidi akoi sise koi room ne na khalase basi ai gi ka ne ba haidi ka sis maina chu thek na smaina haidi phai de da na ko phai bo khot pai tau de na ko haidi akoi gi yum da lei ba room khuding mak smaina loi mak chi gi shape am da leiram gani na ko aduga thongnaw mathak ta ni khangde corner da ni khangde na trak upu gum ba lei boi tara ga di ko si se ko haidi side mari mak ta loin thammo ba si je ka khuding makki thamba yai ko ka khuding makki loin thamba yai ko si se adunga sai gi haidi joint family gumba oi bo khot ba leiraga na keno tauba loina mak thamba pharak ta haraga so only aigi room ne habada aigi bedroom aigi drawing room kari ma haidi ka mani aigi leiba to du tauba yai aduga haidi yum sida aina ahan ne dum aina loima keno tawe kem kanam ta kemta keno tawroi haidi aina shape tawu matamda adu taraga di haidi every room khuding mak ta loin thamba yai ko si se ko haidi si se akoina khwai aham bai se ko haidi good fortune gi damak ta ne ko good fortune plus negative energy bad energies ke ka shugumba me amse jo ko haidi loina mak remove tawgani ko haidi khwai first ki oina haragani demo ole ko kagi corner khuding mak sida loina thamba yare ko ahamba gi sina aduga mathang dana ko ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯇꯦꯕꯜꯗ ꯑꯩꯈꯣꯏꯅ ꯁꯔꯁꯋꯇꯤꯒꯤ ꯐꯣꯇꯣꯒꯨꯝꯕ ꯊꯝꯕꯤꯔꯝꯕꯁꯨ ꯌꯥꯏ ꯊꯝꯕꯤꯔꯝꯗꯕꯁꯨ ꯌꯥꯏꯀꯣ ꯑꯩꯒꯤꯗꯤ ꯂꯩꯇꯔꯦ ꯍꯥꯏꯗꯤ ꯁꯔꯁꯋꯇꯤꯒꯤ ꯐꯣꯇꯣꯒꯨꯝꯕꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯣ ꯐꯣꯇꯣ ꯂꯩꯇ꯭ꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯒꯤ ꯀꯣꯟ ꯃꯆꯥ ꯑꯃꯗꯀꯣ ꯁꯤꯅꯦ ꯍꯥꯏꯔꯁꯦꯕ ꯃꯥ ꯈꯛꯇꯪ ꯂꯧꯔꯒꯅꯦ ꯊꯝꯃꯣꯕ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯀꯥꯗꯨꯗ ꯊꯝꯃꯣꯕ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯀꯥꯗ ꯊꯝꯕ ꯍꯥꯏꯁꯦ ꯂꯥꯏꯔꯤꯛ ꯇꯧꯐꯝꯒꯤ ꯇꯦꯕꯜꯗꯅꯤꯀꯣ ꯃꯥꯒꯤ ꯊꯝꯗꯣꯏꯁꯦꯀꯣ ꯁꯤꯕꯨꯗꯤ ꯊꯝꯃꯦꯀꯣ ꯑꯗꯣ ꯑꯩꯒꯤꯅ ꯑꯩ ꯑꯉꯥꯡꯒꯤꯗ ꯊꯝꯕ ꯃꯇꯝꯗ ꯃꯥ ꯃꯁꯥꯅꯁꯨ ꯁꯦꯝꯃ ꯊꯝꯃꯦꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯕꯗꯣ ꯎꯔꯕꯅꯤ나 ꯃꯥꯅ ꯍꯥꯞꯄꯁꯦꯀꯣ ꯑꯦꯃꯦꯊꯤꯁ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤꯒꯁꯦ ꯃꯁꯥ ꯃꯊꯟꯇꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯗꯦꯀꯣꯔꯦꯠꯀ ꯇꯧꯔꯒ ꯊꯝꯖꯩꯌꯦ ꯃꯥꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯒꯣꯝꯇꯤ ꯆꯀ꯭ꯔꯁꯦ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯇꯧꯐꯝꯒꯤ ꯇꯦꯕꯜꯗ ꯀꯩꯗ ꯊꯝꯕꯤꯕ ꯌꯥꯏꯀꯣ ꯑꯅꯤꯁꯨꯕꯒꯤꯗꯅ ꯑꯗꯨꯒ ꯑꯃꯅꯀꯣ ꯑꯃꯨꯛ ꯁꯤꯗ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯊꯝꯕꯁꯨ ꯌꯥꯏꯑꯕ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯊꯝꯒꯗꯕ ꯃꯁꯤꯡꯁꯤꯅ ꯀꯌꯥꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ 7 ꯂꯧꯔꯁꯦꯕꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯨꯈꯨꯝꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯒꯨꯝꯕꯗ ꯊꯝꯕꯤꯌꯣ ꯂꯨꯈꯨꯝꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯊꯝꯃꯣ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯃꯪꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦꯅ ꯈꯜꯂꯁꯦꯕ ꯑꯗꯩ ꯑꯉꯥꯡ ꯀꯞꯄꯦ ꯈꯣꯠꯂꯦ ꯁꯨꯝ ꯈꯜꯂꯁꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯂꯨꯈꯨꯝꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥ ꯊꯝꯕ ꯃꯪ ꯅꯨꯡꯉꯥꯏꯇꯕꯅꯤ ꯈꯪꯗꯦ ꯃꯉꯥꯛꯅꯕꯒꯨꯝꯕꯁꯨ ꯌꯥꯎꯋꯤꯅꯀꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯏꯆꯥ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯍꯁꯕꯦꯟ ꯑꯣꯏꯔꯣꯀꯣ ꯑꯁꯨꯝ ꯃꯉꯥꯛꯅꯒꯟꯕ ꯅꯨꯄꯥ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯑꯗꯨꯝ ꯏꯃꯨꯡꯗ ꯍꯥꯏꯗꯤ ꯀꯩꯅꯣꯝꯇꯪ ꯇꯧꯕꯗ ꯑꯗꯨꯒ ꯃꯣꯏꯒꯤ ꯐꯃꯨꯡ ꯃꯈꯥꯗꯁꯨ ꯐꯃꯨꯡꯒꯤ ꯀꯩꯅꯣꯒꯤ ꯃꯣꯝꯄꯥꯛꯀꯤ ꯃꯈꯥꯗ ꯊꯝꯕꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯍꯨꯝꯁꯨꯕꯒꯤꯁꯤꯅ दुकान फंबा हायरसिनेको अदगी दुकान फंबगीदना कमाई तौगे सिदा अइना लौथोखिजे अहांबैजे 7 लेनको दुकान गिदना 13 13 निपान मापन 13 13 को
ꯑꯩꯒꯤ ꯀꯦꯁ ꯕꯣꯛꯁꯁꯦꯀꯣ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯄꯥꯛꯁꯤꯒꯨꯝꯕ ꯂꯩꯔꯒꯗꯤꯀꯣ ꯄꯥꯛꯁꯤꯗꯨꯗ ꯑꯗꯨꯝꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯃꯅꯀꯣ ꯍꯥꯏꯗꯤ ꯐꯤ ꯑꯉꯥꯡꯕ ꯑꯃꯅ ꯑꯗꯨꯝ ꯀꯤꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯀꯦꯁꯨ ꯍꯥꯞꯄꯤꯌꯨꯀꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯀꯣꯟꯒꯨꯝꯕ ꯂꯩꯔꯒꯗꯤ ꯁꯤꯗ ꯍꯥꯞꯆꯜꯂꯒ ꯑꯗꯨꯝ ꯑꯩꯒꯤ ꯄꯥꯛꯁꯤꯗ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯌꯥꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯄꯥꯛꯁꯤ ꯁꯤꯖꯤꯟꯅꯗꯦ ꯑꯩꯒꯤ ꯁꯦꯡꯒꯥꯎ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯕꯦꯛꯀꯨꯝꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦ ꯗꯨꯀꯥꯟ ꯐꯝꯕꯗ ꯍꯥꯏꯔꯒꯗꯤꯀꯣ ꯁꯤꯒꯤ ꯃꯉꯥꯁꯦ ꯐꯤ ꯔꯦꯗ ꯀꯂꯔ ꯑꯃꯅꯀꯣ ꯐꯤ ꯔꯦꯗ ꯀꯂꯔꯁꯤꯗ ꯍꯥꯏꯗꯤ ꯔꯦꯞ ꯇꯧꯔꯒꯀꯣ ꯔꯦꯞ ꯇꯧꯔꯒ ꯍꯥꯏꯗꯤ ꯀꯤꯁꯟꯕꯤꯔꯒ ꯅꯠꯇ꯭ꯔꯒ ꯁꯦꯡꯒꯥꯎ ꯃꯆꯥ ꯑꯃ ꯇꯧꯔꯒꯀꯣ ꯍꯥꯏꯗꯤ ꯑꯍꯟꯒꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯁꯦꯡꯒꯥꯎ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯤ ꯔꯦꯠꯁꯤꯅ ꯀꯤꯁꯜꯂꯒ ꯃꯊꯛꯇ ꯂꯪꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃ ꯐꯥꯖꯜꯂꯦꯗꯅꯀꯣ ꯑꯗꯨꯒ ꯁꯤꯁꯤꯃ ꯊꯝꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯂꯣꯀꯔꯗ ꯊꯝꯃꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯂꯣꯀꯔ ꯊꯝꯕ ꯌꯥꯏ ꯑꯩꯒꯤ ꯄꯥꯛꯁꯤꯗ ꯊꯝꯕ ꯌꯥꯏ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯀꯦꯁ ꯐ꯭ꯂꯣ ꯂꯥꯛꯅꯕꯒꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯃꯦꯟ ꯗꯣꯔꯗꯀꯣ ꯃꯦꯟ ꯗꯣꯔꯗꯁꯨ ꯊꯝꯕ ꯌꯥꯏꯕ ꯃꯦꯟ ꯗꯣꯔꯁꯤꯗꯁꯨ ꯑꯗꯨꯝ 12ꯅꯤ ꯈꯪꯗꯦ 5ꯅꯤ ꯈꯪꯗꯦ 8ꯅꯤ ꯈꯪꯗꯦ ꯍꯥꯏꯗꯤ ꯃꯦꯟ ꯗꯣꯔꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯕꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯁꯦꯝꯕꯤꯔꯣ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯑꯩꯈꯣꯏꯅ ꯂꯪ ꯔꯦꯗꯀꯨꯝꯕꯀꯣ ꯁꯤꯃꯛ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯔꯩꯕ ꯂꯪ ꯑꯃ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯤꯁꯦ ꯀꯤꯁꯜꯂꯁꯦ ꯐꯖꯅ ꯀꯤꯔꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯗꯨꯗ ꯊꯦꯠꯂꯣ ꯀꯩꯝ ꯀꯥꯏꯗꯦ ꯃꯤꯅ ꯎꯅꯤꯡꯉ ꯎꯖꯁꯅꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯅꯕ ꯇꯧꯖꯕꯅꯤꯅ ꯍꯥꯏꯗꯤ ꯐꯠꯇꯕ ꯇꯧꯕ ꯅꯠꯇꯦꯅ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯔꯦꯗ ꯀꯂꯔꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯅꯕꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯅꯕ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯕ ꯀꯔꯤ ꯀꯔꯥ ꯆꯪꯉꯛꯅꯕꯀꯣ ꯁꯤꯁꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯝꯍꯧꯔꯒꯦ ꯁꯦꯝꯕ ꯂꯣꯏꯔꯀꯥꯟꯗ ꯍꯣꯔꯦꯟ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯅꯕꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯂꯪꯁꯦ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯟꯕ ꯌꯥꯕꯩ ꯃꯑꯣꯡꯗꯀꯣ ꯌꯥꯟꯕ ꯌꯥꯕꯩ ꯃꯑꯣꯡꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯃꯁꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯗꯣꯔꯗ ꯌꯥꯟꯕꯒꯤꯗꯃꯛꯇ ꯊꯣꯡꯒꯤ ꯃꯊꯛ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯁꯨ ꯄꯗꯥꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯔꯗꯤ ꯄꯗꯥꯔꯒꯤ ꯃꯔꯨꯝꯒꯨꯝꯕ ꯍꯦꯛ ꯇꯥꯍꯜꯂꯣ ꯁꯨꯝ ꯍꯪꯒꯣꯏꯔꯒꯗꯤꯀꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯇꯧꯕ ꯌꯥꯕꯁꯦ ꯑꯗꯨꯒ ꯅꯦꯛꯁꯇꯀꯣ 3 ꯑꯃꯒ ꯑꯩꯅ ꯆꯦꯔꯪ ꯂꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯁꯤꯗ ꯑꯩꯅ 1 2 3 ꯆꯦꯡꯕꯨꯗ ꯍꯥꯞꯁꯦ ꯆꯦꯡꯕꯨꯗ ꯍꯥꯞꯄꯒꯗꯤ ꯋꯥꯠꯇ ꯄꯥꯗꯕꯗꯣ ꯑꯣꯏꯅꯕꯅꯤꯀꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯆꯦꯡꯕꯨꯗ ꯂꯩꯁꯅꯣꯕ ꯍꯥꯏꯗꯤ ꯉꯁꯥꯏ ꯁꯤ ꯃꯔꯨꯗꯣ ꯑꯣꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯍꯥꯞꯆꯟꯈ꯭ꯔꯗꯤ ꯆꯦꯡ ꯑꯣꯟꯕꯗ ꯄꯨꯂꯞ ꯌꯥꯎꯔꯒ ꯆꯥꯛ ꯊꯣꯡꯕꯗ ꯌꯥꯎꯁꯟꯈ꯭ꯔꯗꯤꯅꯀꯣ ꯑꯗꯨꯗꯨꯅꯀꯣ ꯍꯥꯏꯗꯤ ꯆꯦꯔꯪꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯝꯗ ꯍꯥꯞꯄꯒꯀꯣ ꯅꯥꯀꯟꯗ ꯑꯗꯨꯝ ꯆꯦꯡꯕꯨꯒꯤ ꯅꯥꯀꯟꯗ ꯍꯥꯏꯔꯒꯗꯤ ꯃꯅꯨꯡꯗꯅꯤꯀꯣ ꯍꯥꯞꯇꯣꯏꯁꯦ ꯁꯥꯏꯠ ꯑꯃ ꯑꯗꯨꯝ ꯂꯩꯖꯁꯅꯣꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯣꯟꯕ ꯈꯣꯠꯄꯗ ꯈꯤꯇꯪꯗꯤ ꯌꯦꯡꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯄꯨꯂꯞ ꯌꯥꯎꯔꯒ ꯊꯣꯡꯖꯟꯒꯤꯅꯤ ꯑꯗꯣ ꯁꯤꯁꯤꯃ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯆꯦꯡꯕꯨꯗ ꯀꯩꯗ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯑꯗꯨꯒ ꯑꯃꯅ ꯗꯦꯞ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯍꯣꯏ ꯗꯦꯞꯀ ꯔꯤꯂꯦꯁꯟshipꯀ ꯋꯥꯠꯂꯤ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯗꯦꯞꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯁꯦ ꯄꯩꯁꯥ ꯁꯨꯝ ꯃꯤꯒꯤ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯁꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯅꯦ ꯁꯤꯗꯁꯨ 7 ꯅꯠꯇ꯭ꯔꯒ 11 ꯂꯧꯔꯣꯀꯣ 11 ꯂꯧꯕꯤꯔꯣ 11 ꯂꯧꯔꯀꯥꯟꯁꯤꯗ ꯌꯥꯏꯉꯪ ꯑꯣꯏꯅ ꯇꯩꯌꯣ ꯁꯤꯗꯀꯣ ꯌꯥꯏꯉꯪ ꯈꯤꯇꯪ ꯇꯩꯕꯤꯌꯣ ꯌꯥꯏꯉꯪ ꯑꯁꯦꯡꯕ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯀꯣ ꯀꯌꯥ ꯁꯨꯔꯦ 3 6 7 8 9 10 11 12 ꯀꯣ ꯃꯤꯒꯤ ꯁꯤꯡꯉꯛꯅꯕ ꯅꯠꯇꯦꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅꯕ ꯑꯩꯉꯣꯟꯗ ꯇꯣꯜꯂꯦꯅ ꯈꯜꯂꯁꯦꯕ ꯑꯩꯒꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯁꯤꯗ ꯑꯩꯅ 13 ꯂꯧꯔꯤꯁꯤꯗꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯌꯥꯏꯉꯪꯁꯦ ꯄꯦꯁ ꯁꯦꯝꯕꯤꯔꯒꯀꯣ ꯌꯥꯏꯉꯪꯁꯦ ꯈꯤꯇꯪ ꯁꯤꯗꯀꯣ ꯂꯣꯏꯅꯃꯛ ꯅꯝꯕꯤꯌꯣꯕ 13ꯃꯛꯁꯤꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯤꯅ ꯀꯔꯝꯕ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯐꯤ ꯌꯦꯜꯂꯣ ꯁꯤꯖꯤꯟꯅꯒꯗꯕꯅꯤꯀꯣ ꯁꯤꯒꯨꯝꯕꯗ ꯑꯗꯨꯝ ꯃꯆꯥ ꯍꯪꯒꯄꯥꯟ ꯃꯆꯥ ꯑꯃ ꯍꯪꯒꯄꯥꯟꯗꯣ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯤꯃꯗꯤ ꯑꯩꯅ ꯇꯧꯔꯣꯏꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯎꯠꯄꯅꯤꯀꯣ ꯁꯤꯒꯤ ꯔꯦꯗꯁꯤꯒꯤ ꯃꯍꯨꯠꯇꯀꯣ ꯍꯥꯏꯗꯤ ꯐꯖꯅ ꯇꯥꯕꯤꯌꯨꯀꯣ ꯔꯦꯗꯁꯤꯒꯤ ꯃꯍꯨꯠꯇ ꯌꯦꯜꯂꯣ ꯃꯆꯨꯒꯤ ꯐꯤ ꯑꯗꯣ ꯉꯁꯥꯏ ꯁꯤꯁꯦ ꯌꯦꯜꯂꯣꯁꯦ ꯂꯣꯏꯅ ꯑꯩꯅ ꯉꯁꯥꯏꯗ ꯍꯥꯏꯗꯤ ꯃꯆꯨꯁꯨ ꯂꯣꯏꯅ ꯇꯩꯔꯦꯀꯣ ꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗꯁꯨꯀꯣ ꯍꯥꯏꯗꯤ ꯏꯟꯇꯦꯟꯁꯟꯗꯣ ꯑꯩꯒꯤꯀꯣ ꯍꯥꯏꯗꯤ ꯑꯩ ꯉꯝꯕ ꯑꯣꯏꯖꯔꯒꯦꯀꯣ ꯍꯥꯏꯗꯤ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯈꯣꯠꯂꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯣꯛꯆꯔꯒꯦꯀꯣ ꯍꯥꯏꯕꯒꯤꯀꯣ ꯑꯗꯨꯒꯤ ꯋꯥꯈꯟꯗ ꯈꯜꯂꯒ ꯇꯧꯕꯤꯌꯣꯕ ꯑꯗꯣ ꯁꯤꯁꯦ ꯂꯣꯏꯅꯃꯛ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯗꯤ ꯁꯤꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯡ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦꯀꯣ ꯁꯤꯗꯤ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨꯝ ꯇꯥꯁꯜꯂꯒ ꯈꯤꯇꯪ ꯃꯊꯛꯇ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯐꯤ ꯑꯃ ꯀꯔꯤ ꯑꯃ ꯑꯗꯨꯝ ꯀꯤꯁꯟꯕꯤꯔꯦꯅꯀꯣ ꯍꯪꯒꯄꯥꯟꯁꯦ ꯀꯩꯅꯣꯁꯦ 13 ꯑꯩꯅ ꯂꯧꯈꯤꯕꯁꯦꯀꯣ ꯍꯪꯒꯄꯥꯟꯁꯦ ꯀꯤꯔ ꯀꯗꯥꯏꯗ ꯊꯝꯒꯗꯕꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯂꯥꯠꯄ ꯏꯁꯣꯔꯅꯦ ꯍꯥꯏꯔꯁꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯊꯝꯕꯤꯌꯣ ꯍꯥꯏꯕꯅꯤꯀꯣ ꯑꯁꯦꯡꯕꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯗꯦꯕꯀꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯃꯥꯡꯒꯣꯟꯗ ꯀꯩꯗ ꯂꯥꯠꯅꯔꯝꯒꯅꯤꯅꯀꯣ ꯃꯥꯒꯤꯗ ꯊꯝꯃꯣꯕ ꯁꯤꯁꯦ ꯃꯇꯝ ꯈꯔ ꯊꯝꯃꯣꯀꯣ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯊꯝꯗꯣꯏ ꯅꯠꯇꯦꯀꯣ ꯃꯇꯝꯈꯔ ꯊꯝꯃꯅꯤꯀꯣ ꯃꯇꯝꯈꯔ ꯊꯝꯕ ꯍꯥꯏꯔꯒꯗꯤ ꯍꯞꯇꯥ ꯑꯃ ꯊꯝꯕꯅꯤ ꯈꯪꯗꯦ ꯊꯥ ꯑꯃ ꯊꯝꯕꯅꯤ ꯈꯪꯗꯦꯀꯣ ꯍꯥꯏꯗꯤ ꯊꯝꯃꯣ ꯑꯗꯨꯝ ꯁꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯗꯨꯛ ꯊꯥꯕ ꯈꯣꯠꯄꯗ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯃꯥꯁꯨꯀꯣ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯖꯔꯁꯅꯨꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯇꯨꯔꯦꯟꯗ ꯂꯪꯊꯣꯛꯀꯣꯕ ꯁꯤꯒꯤ ꯄꯣꯠꯁꯦ
ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟꯗ ꯀꯩꯗ ꯂꯪꯊꯣꯛꯄꯤꯈꯤꯕ ꯁꯤ ꯇꯧꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯗꯦꯞꯀꯨꯝꯕ ꯌꯥꯝꯅ ꯂꯩꯌꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯁꯀꯤꯀꯣ ꯔꯤꯂꯦꯁꯟshipꯀꯤ ꯃꯇꯥꯡꯗꯅꯀꯣ ꯍꯥꯏꯗꯤ 5 ꯈꯛꯇꯪ ꯂꯧꯊꯣꯛꯄꯤꯔꯣꯀꯣ ꯁꯤꯗꯩꯀꯣ 5 ꯂꯧꯊꯣꯛꯑꯒ ꯁꯤꯟꯗꯨꯔ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯗꯤ ꯗꯦꯞꯀꯨꯝꯕ ꯂꯩꯕꯗꯅ ꯍꯥꯏꯗꯤ ꯌꯦꯜꯂꯣ ꯃꯆꯨ ꯇꯩꯌꯣ ꯍꯥꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯥꯏꯉꯪ ꯇꯩꯌꯣ ꯍꯥꯏꯅꯀꯣ ꯁꯤꯗꯅ ꯁꯤꯟꯗꯨꯔ ꯑꯉꯥꯡꯕꯁꯦ ꯈꯤꯇꯪ ꯅꯝꯕꯤꯔꯣꯀꯣ ꯑꯗꯨꯒ ꯁꯤꯅ ꯑꯃꯨꯛ ꯔꯦꯗ ꯀꯂꯔꯗ ꯇꯧꯒꯗꯕꯀꯣ ꯔꯦꯗ ꯀꯂꯔꯁꯤꯗ ꯔꯦꯗ ꯀꯂꯔ ꯀ꯭ꯂꯣꯠꯁꯤꯗ ꯔꯦꯞ ꯇꯧꯔꯅꯤꯅꯀꯣ ꯑꯗꯨꯒ ꯂꯪ ꯑꯉꯥꯡꯕꯅ ꯌꯦꯠꯁꯟꯕꯤꯌꯣ ꯃꯊꯛꯇ ꯐꯖꯅ ꯌꯦꯠꯁꯟꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯀꯩꯝꯇ ꯊꯣꯛꯂꯛꯇꯅꯕ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯂꯪꯁꯦꯀꯣ ꯍꯥꯏꯗꯤ ꯌꯦꯜꯂꯣ ꯃꯤꯛꯁ ꯇꯧꯋꯦꯀꯣ ꯁꯤꯁꯦ ꯑꯗꯣ ꯔꯦꯗꯀꯨꯝꯕ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯔꯦꯗ ꯁꯤꯗ ꯃꯇꯦꯛ ꯑꯃ ꯌꯥꯎꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯐꯖꯅ ꯀꯤꯁꯜꯂꯒ ꯑꯩꯒꯤ ꯂꯥꯏ ꯂꯥꯠꯐꯝꯗ ꯊꯝꯃꯣ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯔꯤꯂꯦꯁꯟship ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯑꯩꯈꯣই ꯌꯨꯝ ꯀꯩ ꯄꯥꯟꯕ ꯈꯣꯠꯄꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯒꯤ ꯑꯃꯅ ꯀꯩꯅꯣ ꯇꯧꯗꯦꯅ ꯈꯜꯂꯁꯦꯕ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯋꯥ ꯈꯛꯇꯪꯁꯨ ꯅꯠꯇꯕꯤꯗ ꯍꯁꯕꯦꯟ ꯋꯥꯏꯐ ꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯕꯤꯗ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯈꯣꯠꯄꯒꯨꯝꯕꯁꯨ ꯂꯩꯕꯁꯦꯀꯣ ꯑꯗꯨꯁꯨ ꯐꯒꯅꯤꯀꯣ ꯑꯗꯨꯗꯨꯅ ꯁꯤꯁꯤꯅ ꯑꯩꯒꯤ ꯂꯥꯏ ꯂꯥꯠꯐꯝ ꯖꯒꯥꯗꯣ ꯑꯃ ꯍꯦꯛꯇꯗ ꯑꯗꯨꯝ ꯑꯩꯅ ꯈꯣꯏꯔꯝꯃꯤꯕ ꯏꯁꯣꯔꯗꯣ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯑꯗꯨꯒꯤ ꯖꯒꯥꯗꯨꯗ ꯊꯝꯕꯤꯌꯣꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯟꯗꯤꯔꯅꯦ ꯑꯩꯅ ꯃꯟꯗꯤꯔꯅꯦꯅ ꯁꯦꯝꯃꯒ ꯊꯝꯖꯔꯤꯕ ꯑꯩꯒꯤ ꯈꯨꯕꯝꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯈꯨꯕꯝꯗꯣ ꯑꯗꯨꯗ ꯊꯝꯃꯁꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯒꯣꯃꯇꯤ ꯆꯀ꯭ꯔꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏ ꯀꯔꯤ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯏꯟ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯈꯔꯕꯨꯗꯤ ꯍꯥꯏꯔꯦꯀꯣ ꯁꯤꯁꯨ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯌꯦꯡꯉꯁꯦꯀꯣ ꯑꯗꯨꯒ ꯁꯟꯗꯦꯒꯤꯗ ꯑꯩꯅ ꯋꯥꯔꯛꯁꯣꯞ ꯑꯃ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯕ ꯌꯥꯔꯅꯤꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯉꯟꯅ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯣ ꯌꯥꯎꯒꯗꯕ ꯂꯩꯔꯒꯗꯤ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ